CBI na Phakhiba Arambai Tenggol ki Tenggoloi Shing Athubada condition Amatta Yaodana Thadokpirak HAINA Peace and Development Coordinating Committee KHUNDRAKPAM and neighboring villages PDCC na appeal TOURAKLI Yumnam Patlog Deleba PDCC ki office ta pangthopa pau gi mifam amada PDCC ki president Leimapopam join hai Arambai Tenggol gi maru oiba luchingba kaya faba punba tawriba ase PDCC na akan mawongda condemn tawi Arambai Tenggol haiba loop ase lamdam asige nat amasung puariga mari leinaba lupne Manipuri apunba saktam ngakpa yauna tongan ba issue kayada Arambai Tenggol na achoba thodang yaduna lakli handakta Manipurda thengnakiba ichaw adudasu kanglu furup naidana Arambai Tenggol na pangliba mateng sing adu singthaningai ne pumnamang asigi yenglaga fazin kiba Arambai Tenggol gi Tenggoloi Shing Athubada condition Amatta Yaodana Thadokpirak makatana Arambai Tenggol na lebaki issue singda Paikhalakpa thabak thauram singda PDCC na mapung fana mateng pangani hainasu mahakna makatana phongdokhi ngarang na handa thokiba ising isawda flood na maram orakanda Manipur gi waraba community kayagi nupi angang amasung hospitalized tawduna laiba aduga so many community amada base tawuna tabada Arambai Tenggol na social issue kayada heart and soul thabak tawkiba adu akoi miyamna amasung prithvi gi miyamna khanglaba wafamni Maramaduna, kandi salamata yauduna. Karino Arambai gi mathakta inaunong na phaba punbana chingba tawbiganu amasung phaba punba leiragasu kandi salamata yauduna thadokpirak haibasi PDCC gi maigedagi India government amasung Manipur government gi mafamda PDCC gi maigedagi appeal tawjari